Gear up for the future with Quantum University. Write your success story with our new age programs that shall be amongst the top 3 most rewarding careers in India and across the globe in the next decade. One of the reasons why Quantum is a leading private university in India is these world-class partnerships which makes it stand out among the rest. Good afternoon, ELITETV ki test of cartoon ki mahaw meng tabiri su hamatara mukshari. Amramda ngasi Manipur ki hai tare khoi miti fruit ki adumba sajibu no mapa machera bune mini nomination lakpada khoi khudima ki marakta khunchi chana ba amaga lu hena chakot pa lamdam mama ing tapalamdam mama purapore sunu thamjage du ngasi imphal phongba khoi ki pau sisigi cartoon singda cartoonist na kari haning liba kari phonong liba kari wakal khalang ni web du myam da sanonga thamjage aham bidelo khasage sanga express ki othok pani da sida othok pani da is ba cartoon sing bi am phajaba khoi gi thang ama pare chungoi pare ta pare tu ata tu chungoi ama pare khoi ajindi kana no na yen kan lai se phajana mung bi ama na haijage khoi gi chap mane ha bi ya dam ni na khoi man ba hai doini ama na khoi gi selfie gi leader man bani ama sina khoi haji ki sem man bani ani sigi mukne ba gi wari doni dialogue sem phajani eng ai pa se rakhe du da an basina hai re khoi sina selfie leader man basina hai re handakti thambal kanaroida cheksalu lumphudi torakanu haibni ade suna kanda koi sem man basina oi bhamna paksa sagat bi ganu taibi thambal soidana sakhi gani haibne haije duna saijida thambal satpra kubak na thambal inat kienbra kelanbra naraga kari tawdage haibajudi dum khangani jon mari dum khangani dubu hojik lere pochida khogi muknaba party ani gi hojisi yam kanna launari basi party initially thambal ga khuba kaje kana launari se dum si soi si lali haibna singba da mungnari dun nanak chi khubak chu khara linglap uba aduga thamban su linglap uba aduni aduga kana na hena dum kano tawdage hai sidi mayam gi decision na lebakpa people ki mandate na khangani kamain tawrige kai dawrige handak kisda prajana kari phawi kari tawi dodi result la ka na khangani akhone te speculation da panga have su ya punde dubu amna nokning ba wakal zu khalam bandung kin nungai manga si sajibu no pan ba cherau ba oi dem nokning su dum mayam da handan jan yeng nokning ya man su je ga bbs ki si photo si kai lai siam pana mana je aduni adogi phibam duni ani gi mukna ba launa ba phibam duni lai si mathang da lai sina khoi sana leba ki loire dana hai buduni loire dana is da bot khom ngak tane jiti bot tan mai on se le hai jawduni even na suna tan leite bani da ana bot khom lak pa chi da hai bani ada ma ben sina hai re isu dagi henba leite matik chai yai adubu nangi dol du di khare da na karamba dol no karamba no phumisi hai jana ai isu koribni kari no kana no du di ma phum ma leire ai ju hai ba ngam dre adu kana oi du amadi oi du ni aduna nangi dol du di khare karamba dol no khari se di khang bata bani aduna event na sunatana leita bani da hai bani da masu sina su dagi henba leite matik cha yai adubu nangi dol du di khare da na karamba dol no khari se du chap chap khang mangam de suna kanda khoi ngai sangai gi de tori du ni hanati khoi thamban sona sa kani kaim kan noi ba ma sagat kanu taibi na hai du ni am phajaba poni si suni ara masu dagi henba leite phai adubu nangi dol du di khare da hai ji karamba dol no ti khangdre mono phumba thamme mathang da leisina koi pongna phamgi balo he hai buduni balo is the election ngaktani ade election gi koi vote khomba lak ko khomba lak je praja sing na hai bagi sen kari hai ge da vote ki di han dagi ka duna sarkar jo pairi miyam ki awab syana phalaba vote pirakani soidana na vote pamgi mathau ta de praja sing hai ji mayam gi mimam gi awab nei riba chahi ama phajalak ko dori haji yum kai mai thado ki ba relief camp da lai ba mayam sing subam mum lai triba sing lai lai su tam da gi mayam awab mayam lai sing che siana ko holo pot de dum automatically lakani haidan sagi praja sing thamakpa wafam duni haji cartoonist na message yu jam phaja bane na thamjage mathang da lai sina khoi hwelan pawgi as loire hai buduni as loire sida bhot ngaktani nupi je bot hada bachat toini thadam dai chat bagi sinni adaida
ngasai mai nu pasna haire nota da thado chat khranu na ada mana hai nota dubu sel kyam yeli haige na adum khang pote nota ji kaino ha nang pa ma du gi nan of da abab thado ha na nota je jikti khoi bot ha ga sel mayam se low roi ha ga su khoi paisa je kai to jere ne ge bot ka ra ga dum masak chu uba phangoi da bu ga na low mam su yauri adagi low tho ga party du da thada da ba to ba thada bu su yauri adagi sumna kanda paisa masing di low ra ga bot masing de yu yaurakte na agent khana ba su yauri kadai da cheli no kamain toy no adagi open vote to ba mayam su yorakani mayam da adagi vote lo silam dai ngai bi mayam su yorakani aduna sum mayam sini aduna man haide nota thado chat khranu on haide nota dubu sel kyam yeli haige na maji khoi gi vote khom chatlam bagi chalam dai oi ba su yai ada hai ba tuni kan dingane mai vote khom ke ga chalo nota thadaro na nota dubu sel kyam yeli haige na hai ba tuni si jam phajaba nokun ning ba khangdo mayam su leibani adu podni nota hai bdi nanoda ababni leibe mele khoi gi mirep taruk de primun da amda pamdre haida da namam su ya ba adu praja gi hak na anoba mamang ga togiba mamangi mamang mang de gi torok bani mathang da leisna khoi Israel Express ki nei re he habitoni sasu khoi lan ga election gi maktani khanani se lani haiduna misi mina kya yum kei kya tak tumalebasi miam khantabiu ai da vote piu haijeroin vote khombagi niyom sini mangi tai miam si kaino na ada amasina khume apangba praja si vote ke damak nakhoina akhoi apangba siraga apangba siraba khangani herana rauna size dani kanana karamba party da vote thadara kanda koi MP oina thagadage lawbo ngamba thagadage habaduni wangang ba ya de nang tawdoira haiba singma mayama aduna adui potu da mayama khalla kandani haji akoina kisida kaimta influence to bokol kaimta lede mayage apamni mayam apamtu da vote pibi ga damni thamjage mathang da leisina koi hoilan pa ngakpi gani khoi gi naro thodang gi hawa do leirang do habani hawa do leirang do sida khoi kuki masen wari sana bagi sin hendak na sidagi election kan thaido kana nakna ba bot loiraga kuki ai khoi gi apamba pini hai pie ana haibani asida amasna nongmei kapale pio oya hana haibani aduna khoi haji nongmei kapale pi remote control pai ba ma yauri kananu remote control pai che khangdre haji election loiraga mu kap tharak toira adu khangde adunani mama sina haibani pot loiraga kuki ai khoi gi apamba pini hai pie haibe aduna nongmei kapa lepio oya aduna adugi de mukta nongmei kapa lepira ka haibe gi mafam duni puraiba puthoreba idea concept se cartoonist ki si fajaba ponen thamjage matang da leisna khoi Manipur news gi dasani he habduni dasani he sida khoi mayam da khoi advice pi bagi sinne han jina mayam pham lem da sa jot thangaladi olympic chali lili thangalagana sorga chali kaunu na he jot thangal pai sinna khoi masabu phabi kari kra taw duni wet tinga taw ba aduga lili thangal pai sinna khoi thak pi chabi to duna sarga chale cha akasta dum mayam thajana duni sire kana mathak ta khoi pai khat le ye fataba thabak taw tunda khoi naraki kom da tai ye ka habi mafam duni aduna khoi gi haina baduni kanna thauragana khoi symmetry uba tapna thauragana scenery uba na khoi haina ba potni aduga phek mana baduni yo thangalagana olympic yawi lili thangalagana surga yawi na dui potuni ya phajaba patang da relation khoi people's chronicle gi ni people's chronicle gi twisted tickle na twisted tickle se leise wari sana bani mayam se khoi gi praja sin khangan bai tare I must say aina haining budi we are quite generous to solve the present crisis in this state khoi yam kanna akhoi haji leiriba issue si loina question na ba kanna khoi puni chang jaw na honari which is actually fallout of the previous government adubu hauji torima mayam sidi mamangi sarkar torom ngangtani adubu khoi yam kana honani aduna sai da mamangi sarkar toromni mamang sarkar toromni launa ba mamang sarkar du da yaram kangmuni hauji sarkar da yawri chena mu haiba aduga all wine in new bottle aduni bottle lang sin ba wine du di sin da ba all wine dum glass tum haiba tengko tum haiba adu da potuni aduni potu dani mayam haine report do yengsi praja sing di mandate kai lege kari khalli paisa no humaga pubra afaba miyoi khanbra habdu ngasiki handaki election si yamna muru ba election ma oi praja singna aduna madu yengsi habum thumjage ngasiki de adum ba ELITETV gi test of cartoon gi mahau matanga so election jare meng tabiri bu sing mamu kana khuram jabolana na kanya da bethang jari pine besi
Gear up for the future with Quantum University. Write your success story with our new age programs that shall be amongst the top 3 most rewarding careers in India and across the globe in the next decade. One of the reasons why Quantum is a leading private university in India is these world-class partnerships which makes it stand out among the rest.